Houjik ngahaki mamangda Kuki singna amuk nongmai kapthorakhre video social media singda thaganarakre nongmai kapthorakhiba mafam ase karaida oigadoribunu chapchaba khangba ngamdre makhataba pau naiminase ngasi Kuki singna India gi flag paiduna jantar mantar da separate administration piu haina protest tawkhre ngasi nungthil Kanchipur IPS gym manakta bullet huranba ama phakre so phakairaga pudau torambadagi phahobani haire S.S. Benjamin Mate के मथक्ता FIR थांगतख्रे S.S. Benjamin Mate ना सोशल मीडिया दा अरानबा पाव कया संदोक्तुना मियामबु लाना लमजिन्नबा होनारिबा अमदि कालोप मसेल गे मरक्ता नुक्सिनादरबा तौरिबा थौंगसिंग अमदि Suspension of Operation Su Taunariba Lalholop Singa Mari Lenabagi Mayokta Imphal Police Station da FIR Ahum Amasung Hangang PS da FIR Ama Di Meitei Alliance da Thangat Krehari Di Meitei Alliance ki Serol Sinahai Benjamin Mate ki Kahenba Thawong Ase Athubu Matam da Laksinduna Ain gi Oiba Matik Saba Action Lokhanaba Mari Lenaba Authority Singasu Hona Phamtho E Hairi National Intelligence Grid ki matang da Police Officer Singi Training Program Pangthok Krehari National Intelligence Grid NATG RID की मतंग दा नोंग की मतंग दा ट्रेनिंग प्रोग्राम अमा Manipur खिदा लेबा पुलिस हेडक्वार्टर दा ngarang pangthokre program adu da police officer singna grid te yauriba feature sing ning thina sizinaba hainaba amasung aron athugi paw lobagi phibam hena phagat hananabagi training program adu pangthokibani training adu da state asigi tongan ba mafam singdagi police officer samaga yankhairom hakthengnana amadi video conferencing gi kuthang da sarugya ki hairi Chief Minister Y Camp Chana Lusing Balenga Asina Manipur da tangdulay taba hanjalak na bapaikalak pathabak thoram singda mateng pangani hana joint committee na phongtokre Chief Minister Yumnaw Camp Chana Lusing ba anaw balenga asina Manipur da tangdulay taba hanjalak na bagi paikhalak pathabak thoram khudimakta mateng pangani hana lanjanariba singin joint committee na khanghalakre hiramasiga mari lenana joint committee asida yawriba Churachandpur Meitei United Committee Meitei Council More Committee on Protection of Meitei Victims More Ikaw Sadu Yengkhuman Dolai Thabi Leitan Pokpi Mairen Pat Amadi Gwal Tabi gi Apex Committee of Victims Village Meitei Union Kang Pokpi District amasung Torbung Gram Panchayat Victim Committee gi thaupu basingna khuyek piduna Chief Minister Yumnaw Khemchan da ngasi serol ama pisin khre Chief Minister da pisin ki serol adu da Yumnaw Khemchan bu Manipur gi anobu Chief Minister helakpada thagat pa phongdokhi Yumnaw Khemchan na Chief Minister oina thaupu ringai manung da joint committee sina pokhat ki ba tongan ba point manga ki wafam sing thabakta onthorakane haibagi thajabasu phongdokhe District Headquarters sing da MSD service lairagani hairi State Transport Department na None Tamenglong Ukhrul Kamjong amasung Sandel District ki Deputy Commissioner sing da district sing asida lairiba miyam da Manipur State ki oina Khumalampak ta lairiba Interstate Bus Terminus ISBT sahi asigi January 2022 da mathau tawba hawanduna Manipur State Bus Servicing sen ba hawanduna miyam da sasok kasin da khudong saba piba hawre haina Khanganna pa pautak pikre Transport Department na issue tawkiba communication adu da Manipur State Transport Bus Servicing hawdokiba si Manipur da connectivity masing hengaran ba amadi singi miyam na atay mafam sing da satok da sen tawbada khudong saba pibagi pandamne Department asigi matungena Imphal amasung Tamenglong gi bus servicing asining thawkaba yumsa kaisa amasung irai numit ki ayuk pung 3:30 da ISBT dagi lamthagane aduga Tamenglong dagi Imphal da lakadaba numit na Lebaw pa Sagosen amasung thangja numitani aduga gari barana lupa chani yangkhaini aduga Imphal Ukhrul amasung Ukhrul Imphal gi oina bus services se numaijung numit natana nuktigi legani barana lupa chamaga homphuni hairi Imphal dagi none na numaijung numitagi thangja phawba nuktigi ayuk pung 3 tabda chengani barana lupa chamaga niphuni aduga Imphal dagi Chandel gi oina ayuk pung 9 dagi ne thawkab dagi irai phawba numit khutingi legani barana lupa chamaga niphuni hairi Lupa crore taramari rungi drak akona na phare Manipur amasung Assam ga tainaba barak turel da mioi amagi lupa crore taramari rungi heroin powder security force na phagat pangam khrei Assam gi Kasar Police amasung Assam Rifles ki apun batem amana Manipur amasung Assam gi tainaba barak turel da chathakiba anti narcotic operation amada mioi amada gi lupa crore taramari rungi oigada ba heroin kg 1.88 amasung WY tablet Listing tara phagat pangam khre hari official oiba paw amagi matungina Kasar Police amasung Assam Rifles ki apunba khutpu amana garang Kasar district ki Manipur ga tainaba
Tolenagram haina khangnaba Barak Turelgi khongnungda intelligence na pirakpa report amagi matungina anti-narcotic operation chathaba matamda Barak Turelda hi tongtuna lakpa miyoi amatagi lupa crore taramari rom oigadaba heroin powder kg 1.88 amasung while is your haina khangnaba WY tablet lising taraga konana phaba ngamkhi haidi narcotic drugs sing na konana pharaba miyoi adu Jiribam district ta leba Zaben by phai kawi haidi mahana narcotic drugs sing asi sapon capsa maga yankhai mari haptuna Manipur gi Jiribam dagi Assam tamna Barak Turelda hi tongduna yonaba purakpani haiba khangba ngamle haina Kasa district ki assistant superintendent of police Subrata sena pawmising da phongdokre mahana makha taraduna drug konana pharba miyoi sing adugi mathakta police narcotic drug and psychotropic substances ek makada section sing paduna case ama resta tawkhibaga loinana makha tana thijinbagi thabak paikhatpa haukhre haidi Sanamahi Lining ki Study Center athuba matamda hangdoklagani haina BC na phongdokre leibaki oiba irang amasung sel thungi khudongchadabana maram oiraga Manipur University of Culture da hangdokpa ngamdana lakhiba Sanamahi Lining ki Study Center ikuidana hangdoklagani haina University asigi BC Professor Paunam Gunindro na phongdokre ngasi ahing khongbal uphong yumphamda leiba Lining thok Sanamahi Temple Board na sinduna satharakhiba meitei pung isagi syntax sindambagi oiba tha taruki certificate course loisinbagi thoramda BC Paunam Gunindrona wafamasi phongdokhibane hairiba course ase maitai pungyaiba amasung nupa isai sakpa nupa tara aduga nupi isai sakpi kunthraga nithoiromna sarugyaduna pangthokhibane hairiba course ase ngasi loisinbagi thoram aduga mari lenana Manipur University of Culture gi BC Professor Paunam Gunindrona makhatana haikibada culture amasung sports na Manipur bu malemda asobo phida ama kanduna thamlebane Manipur gi culture asia topoleba ki culture dagi yamna tonganba amasung top magun kiyamarum lai adumakna malemna masak khanglebane khudamoina Manipur gi nat sankritana sri UNESCO gi intangible heritage ki manung chalibane karigi intangible heritage oina chalibano habadu nat sankritan ase lamdamasigi lebak laihau gi oiba masak maral kaya yauri asigumba top inat asibu yokhatpa amadi puning thawatpada nat ki oiba lupsingna asoba thaudang lauduna lakle ngasigi mirol amasung haukiba mirol nasu isagi nat chanabi yokhatpa mathautai haina phongdokhe Manipur da highway thingkhibana mamang sahida mioi lakh tara taruk flight ta chatki hari laiba asigi atai atopa airport singa sangdamnabada pangsaw chawdrabasu Imphal International Airport ase mi khwaidagi sinba airport ama oirakle national highway singda chathok chasin tawba yakhidabana maram oiraga mamang sahida mioi lakh tara taruk flight ta chanaki haina airport singna phongdorakle kumja 2023 gi May 3 dagi horokiba kaloki irang matung tarakpada matam sangna national highway sing thingjinduna lakhe miyamna tangai phadaba thabak thoram singi chathok chasin tawbada flight tongba natana atopa lambi leite akhanaba interview amada airport ki director CPM kaisingna hai hoje Imphal airport ta numit khuding ki flight kungani pan service tawri tongan ba state sing dagi flight taramari thunglabaga loinana airport asidagi su flight taramari mapan gi state sing da paidi numit khuding ki airport asida thungloraba passenger masing saurakna lising ani chahum lomni thagi oina pathokpa matamda passenger lising hompumapan thunglabaga loinana mioi lising homdrama thoi state asidagi tongan ba mafam singda chanakhe sahida pathoklabudi punna passenger lakh tara taruk romni state asida Spice Jet service tawba hawraklabanina miyamna chathok chasin tawbada khudong chaba hengalagani hari February 10 dagi Spice service tawba hawragani numit khudingi Kolkata Imphal Guwahati service tawragani airport ki director na makhatana hai Spice Jet ki service tawba hawrabudi numit khudingi state asida thunglaba masung state asidagi chatkhiba passenger masing saurakna lising ahumrom yorokpa yai hari cargo operation gi matangda palladuna hoje Imphal dagi cargo service tawribase Indigo mathantani tha amada Indigo na state asidagi metric ton chatruk romgi polam sing hole hojukti airport ki anoba cargo terminal semgat paluarbanina Air India Express Indigo amadi Spice Jet ki cargo service mapung phana lehan bangam lagani matamdu da tha khudingi metric ton lising amaromgi pot chai sing putok pusin tawnana bugi khudong chaba leiragani miyam gi khudong chana bugi dama airport ki nongpok thangba sarukta anoba terminal building ama semgat le haina palladana mahan hai hojuk leidiba terminal asigi park sauba square meter lising mapan ga sahum lomni terminal asi pikpana miyamda khudong chadaba bayak nahandu maramna anoba canal semgat pa haloirabadi square meter lising kolum doi park sauba mafam phanglagani kumja 2022 dagi
ꯈꯨꯗꯛꯇꯒꯤ ꯑꯅꯧꯕ ꯇꯔꯃꯤꯅꯦꯜ ꯁꯦꯝꯂꯛꯄ ꯍꯧꯔꯒꯁꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ